India lengang chatharakliba thawang asina Manipur Ahum Thokna Thugainaba Hotnare haibadu yamna mayek shengna khangbangami haina veteran politician Okram Joina Fongdorakle Wafamasi Chief Minister Women Economic Empowerment Scheme gi matangda Manipur gi Governor da aiba cherolama pishiluraba matung ngasi pangthokiba paugi mifam amada mahangna fongdokibani Kagwa Huidrom Laikai da Leiba Mahaki Mayumda Pangthokiba Paugi Mifam Aduda veteran politician Okram Joina Hai Manipur da Hauzik Oiriba Phibam asida pendaduna mamangdagi hauna wafam kaya fongdoktuna lakibani Lamdam asida thokliba irang asida India lengakna tawrakliba ithil asina Manipur Ahum Thokna Thugainaba Hotnare haibasi yamna laina khangbangami Phanakana Manipur kaidana ba honarbasu dijure oina ngasidi Manipur asi Ahum Thokna khaidokre Manipur da thokiba mishiminagi thodok sing asida India lengakna puning phathanaba amadi themjinnanaba ngasi fawbuda wafam amata hairaktaba se yamna angakpa amani lamdam asida thokiba mihan mipun gi thodok asida BJP gi luchingba amatana wafam amata hairakte BJP na luchingliba ngasi gi center lengakna darkar leiriba se Manipur gi lamni Manipur gi miyam de makhoida darkar leite haibase makhoina chathariba thawang asina mayek sengna takli Starasida BJP gi lengak lakhibadagi kunai asigi section khudingmak makhoina lakshinaba honari lakadawriba mikhalasida Manipur gi miyam amadi elector sing lakshinaba BJP na thorang kaya chatharakadra haibasi achobo wahang amani Debate dialogue amadi discussion haibasi assembly amadi panchayat khaktada chathagadaba nate citizen khudingmak ki punsi mahingda debate dialogue amadi discussion mathautai masi democracy gi machani haina mahagna makha takhi Aurpadagi akhoi na khangi madudi ngasi chathariba kangluki irang asida Bharat Sarkar na tawriba itilsina Manipur Ahum Thokna Thugainaba Hotnare se ai as early as aina press interview da duga te mayam da adum ai mayam da hangar kare adubu akhoi Shri Biren Panba Ahanba Sarkar laigre anisuba Khemchang gi lae Biren gi laigre president laigre Khemchang lae Khemchang lakbangda akhoi sai CSO mayamna political leader mayamna Bharat Brasagi Lusingba mayam national leader mayam honor in spite of all these best effort Manipur Ahum Thokna hoji khaidokre Manipur is now bifurcated in three parts. It is a de jure thangai sengna law on ain khaidoi haidana khaidokre akhoi na khangi CRPF ki DGP Gyanendra Pratapna handak phongdoki bu wafam adugi matangda palladuna mahangna hai CRPF ki DGP Gyanendra Pratapna hauzik lamdam asida thokliba iranga silakshinaba karigumba lo kaina nongmai paiba miyoi urabadi miyoi adu hatlu haina phongdoki bu wafam adu yamna mawong maril tadaba mani Malemda khwaidagi chawba democracy chaliba laibak amagi authority amana asigumba wangangba se mathong huktaba amani haina mahangna phongdoki Chief Minister Women Economic Empowerment Scheme gi matangda paladuna mahagna hai scheme asi afaba scheme amani haina lawi lupa crore chahum yangkhai yarmak tawduna starasida lairiba nupi lakh ahum ga lishing yangkhai da khudong chaba pinaba paikhaliba scheme asi board khombagi pambai hoina tongan ba MLA singna makoi gi assembly constituency singda chatharakliba asi election gi offense amani hiramasi gi matangda ngasi mahagna governor da che thaduna mideng changbinaba wakatkre Bot leiba amadi bot yon bahaibasi lo khonggaw na bani lupa crore chahum yangkhai ase miyam gi sel ni lengak pairiba luchingba singgi lanai sel nate miyam namthak tawduna bot phangna ba politician kharana phongna satharakliba thawang ase yamna laibak thiba mani handaki mikhala sidi lanai gi lam khobjina ba amadi sel tana ba mikhal nate handaki mikhala sida miyamna Manipur Ahum Thokna Thugairiba force ase maitiba piba ngamlagadi lamdam ase mapum moina thamba ngamgani Masi thabak to onthokpa haibasi miyam da lei haina mahangna makha takhi kana gumba mathung maram huktaba rainti ola kharana hiram da mami mai fangdaba lusingba saba kangu kharana akhoi da lau kauraga magi vote piu akhoi gi hoji hari scheme ji pige it is an election offense I am telling you si hari lupa karur som yang ke Hoji gari ba MLA or Mantri ki mo ye forefather ki property nati. It is the property of the people. Praja ki paisa ne. Adi praja ki paisa do na akoi praja lai ba ki phap ta ngasi di
ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯈꯔꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯆꯪꯒꯠꯂꯛꯄꯗꯨꯅꯦ ꯚꯥꯔꯠꯀꯤ ꯉꯁꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯃꯁꯤꯗ ꯒꯚꯔꯅꯔꯅ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯒ ꯗꯥꯏꯔꯦꯛꯇꯤꯞ ꯑꯃ ꯄꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯒꯗꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧ